Manipur da thokliba irang asi loishinnaba athuba matamda Meitei amadi Kuki Kanglup aniga Ministry of Home Affairs ka wari sananaba hotnaragani haina Union Home Minister Amit Shah na phongdokre wafam asi New Delhi da ngarang Home Minister na luchingduna Manipur da hojik oiriba Manipur gi fivam asi yengsinnaba pangthokiba high level mifam loiraba matungda phongdokibani Amit Shah na Manipur da khundariba mioi khudingmakki safanaba amadi ngak senaba Lokhat Payaba Tabak Central Government na Lokhatli Manipur Central Force Sing Changsinduna Thokliba Irang asi Loishinduna Mahausagi Punsida Hanjinaba Honari Mathau Tarabadi Ahenba Force Sing Thazin Gani Haki Mahagna Lobu Makutta Paiduna Irang Hauriba Singi Matakta Akanaba Action Lokhatlagani Hainashu Mari Lainaba Singda Paktak Piki Mipamaduda Relief Camp Singda Chana Thaknaba Hidak Lang Thakna Chingba Watanaba Amadi Mayum Thadoktuna Lanjenariba Singi Laifam Chafam Haksel Amadi Mahima Sing Tambana Chingbada Awatpa Laihandanaba Manipur gi Chief Minister Chief Secretary da Paktak Piki Mipamaduda Union Home Secretary Ajay Vala Intelligence Bureau Chief Tapan Dika Chief of Army Staff General Manoj Pandey, Chief of Army Staff Designate General Upendra Dwivedi, Manipur DGP Rajiv Singh Amadi Mari Lainaba Senior Officer Kayana Sarukyaki.